Imes PAODAM eng tabiribasingbu Nomaitham Kajal Devina khurumjari. Ahanbada maroiba pau pijari. Chief Minister Y Khemchan Chuachanpur District ki Thalonda chatuna Leikhidraba MLA Bungjanging Baltigi Leron Chanbagi Tharomda Saru Yakre. Kendra Bidalya ki Maheroi Singh Cookie Singh na amuk hanat athingba piduna Janghan Kidabagi Maitai Amadi Naga Prup Singh na irang haukre. Lamdam asida thokliba irang asi rule of law ngakna chattabadagi thokpani haina advocate Koizam Molusudona haikre. Loinana Rosan FC Yaripokna John FC Achan Bigaybo Panjal Taruk Amada Maitiba Pikre. Mapung Pao Kanglup ki irang thokraba matungda Kuki gi civil society organizations sing amasung khotlai paiba terrorist sing na lakpa yaroi haina fana yamna kanna thinglabaso Chief Minister Y Khemchan Chuachanpur District chatuna Thalon da pangthokpa Leikhidraba MLA Bungjanging Balti gi thawai yautraba hakchangda ikai khumnaba utkre mahakna mafam aduda lakpada miyamna okre Kuki NP Manipur amasung Kuki Singh civil society organization singna Chief Minister gi khongchat boycott tawi haina lauthoki su tangwadaba yaudaba UKNA gi kangbuna afafataki tek chak pumba masana pujagadabani haina akanba warning tarokpa lekhi masing yamlaba Kuki gi miyam tharoktuna Kuki Singh namna khundaba tidim lamida total shutdown chathaki miyam na lambi thingduna mi amata chathandana batawriba sing adu security force singna adum yengnaga lekhi aduga Chief Minister Y Khemchan di Kangladagi helicopter tongduna Hanglep Fawba Pairaki, Mahaki Kongchat Aduda, Tangagi MLA, Tongbram Ravindra Loinaraki. Leiron Chanbagi Taromda Wangang Duna Chief Minister Khemchan Nahai, Ngasin Nungtil Union Home Minister Amit Sahaga visual meeting Amal Laibana, helicopter the Oina Chuachanpur Chatpani, Leikhidraba Thalon SCG MLA SC, Yamna Ing Tappa Luchingba Amani, Kumzali Singani Tarata, Manipur Legislative Assembly Speaker Hek Orapadagi, MLA SC Yamna Naba Mari Tamaduna Laki Haiki. Kumzali Singani Kulumdogi May Mari the Tokiba Laibak Tiva Todo Adugi Matangda Mahakna Hai Numit Aduda Karigumba Leikhidraba MLA Aduna Mahakalunia do not let them labadi Laibak Tiva Todo Adu Tokam Vidabani Baltigi Imung Manung Asi Isamaki Imung Gumna Kali Leikhidraba Baltigi Mafamda Ariba Oina Ikai Kumnaba Utna Navagidama Chuachanpur Lakibani Tungda Pami Singa Unabada Chief Minister Nahai Wari Sanaduna Yasin Nava Purak Panatana Manipurda Ing Tapap Pibam Hanjun Hanbak Amloy Karigumba Mawongda Karamba Mawongda Ing Tapa Hanjun Hangadawribano Haina Paumi Amana Hangbada Chief Minister Nahai Yanadriba Nakal Animaki Maraktat Ningtina Wari Sanaraga Pau Faudok Narba Matamda Masa Matanta Ing Tapa Pibam Hanjun Lakadabani Chief Minister na MLA Tongbram Ravindra Galonana Leikhidraba Luchingba Adugi Mafamda Leikatuna Ariba Oina Ikai Kumnaba Utki Taramaduda MLA Jinlunthang MLA Let Jamang Hanage Minister Bihi Hangkalian Tribal Luchingba Singh Tongan Ba Civil Society Organization Singh Amasung Lengaki Official Kaya Sasaru Yaki Leikhidraba Bungjanging Balti Git Thawai Yaudraba Asiba Hakchang Adu Dorcas Bank Dalaiba YPA New Lamka Cemetery Leiron Chanki Bungjanging Balti Git Loinabi Machanupi Machanupa Ama Thalami Kuki Singh Athing Bamarakta Chief Minister na Chuachanpur District Changsillaga Jomi Singat Lengonana Chapmina Kibagi Taudo Aduna Kuki Fruki Mui Karadadi Asawa Poknare Masiki Sumatakta Kuki Jo Council Legi Jo Kangbu Singh Do Pravani Amaromda Chief Minister Y Khemchan Singh Chuachanpur Kongchat Chuachanpur ki CSO Singh na Yaning Daba Fongdok Tuna Tau Kiba Boycott Adubo Sagat Pas Singh na Lambi Singh Thingbagi Kongjang Sangsin Ki
Talon STG BJP MLA Bongjaging Baltegi Aroiba Mathau Mangam ngasi pangthokpada Chief Minister Y Kemchan Singh saru yagani habagi pau fangbadagi Churchanpurgi CSO Singhna Chief Minister we boycott tawbagalona lamdam masida thokliba kuki jo mitegi wathok asigi waroisin protriba phauba maitai furuki mioi amata Churchanpurda changlakpa yaroi haina ngarang jarwal thokibani jarwal adugi matung ngarang numidangda CSO ge warep adubu sagatpa Singhna lambida tholoktuna Jermai Thaba Amadi Tingbagi Tabak Sataki Amadi Ngarang Numidang Su Pogauchau Ikai Da Tamna Nongmai Round Ani Capsule Lapagi Wafam So Laikri Ngasi Su Tongan Tongamba Churchanpurgi Mapam Sing Lambida Laibak Hajinduna Amadi Portray Mai Thaduna Kongjang Sangsin Ki Kongjang Manung Da Pam Daba Thodok Thokibagi Pau Laite Housing National Highway 37 amadi 2 da tawriba ban blockade kaya tawsinba asina maram oiraga lamdam asida sanga loijoriba singi khanbiduna mapandagi escort tawduna essential items khaki pusalakliba komna sanga bu pamjanna loiriba singi su maru oriba machanjak sing adusu pot pusalakpa aduda yahonbiu haina Manipur Poultry Development Association General Secretary Chongtham Durvatarana Fongdorakli wafam asingasi Major Kholda laiba Thangjang Hall da Paumi Singa unaba amada Fongdokhibani Makhatana Chongtham Durvatarana hai haujik paliba lengak amadi mailenaba department singna hanadi escort tawduna pochai puthurok lamba adu handak numit kharani asida essential items khakta Puturak liba asi lamdam asida sanga loiduna punsi hingjoriba singi sukhanbi duna poultry piggery dairy fishery farming asina chingba tawbiriba singdi mapaldagi pusilak liba asi natana lamdam asida makhoigi mahut sinba yaba leite maram aduna sanga bu pamjana yokchariba singi khanbi duna escort tawduna pochai puturakpa matamda mapaldagi pusilak tuna Lambida panduna lariba machanjak puba gari sing adushu yahon biduna makoigi awabasi kokhanbada Manipur lengaki MLA Minister Singh Department ke Thomi Singh amadi escort chatpiriba ichul inaw sing nasu mateng pangbiu haya makata ki gari sing system matam chana yoksilaktabsina ka hina shortage laksalakpaduna masi athu matamda ngasi numini humni humanung da solution ma torodi inak nana leira basi bamda leiba musum lambi de leiba singse yoksilakpuna Dragati Manipuda, livestock farming to Singh, farmer give the Hing Sibigi, become consistent on the Ocean. Kendra Bidalya Lema Konda, Mahai Tamliba Mahiroi Singh, Kanto Saba Lomdagi, Chunkiba Mahiroi Singh, Kuki Lamhan to Hemba Singh na Amuk Hana Tatuna Chakala Kidre, Red Seal 57 Mountain Division official Yauna Ngarang Mite Amadi Naga Singh Puna Wari Sanabada, Tazaba Pirak Lagasu, Tabakta on Tok Tabadagi, Ngasi Ayopong Taret Makaram Tarak Pada Mite Amadi Naga Purup Singh na Irang Horokibani, Kanto Saba Legit Lema Kong Ching Mang Mayada Yam Laba Mite Amadi Naga Miyamna, Army checkpoint at Thomjin Duna, Army gi gari sing chatpa yaroi haina Kongjang Sangsin Duna, akan mamong da muknaki, Army gi gari sing thadok na bahona bada Army personnel sing na Kongjang Changsiliba nupi sing fuba yauki, Kongjang aduga mailena Laistram Tampana hai, Laima Kongda Leiba KB School da Angang sing school chatpa si ayuki pung tarikamin tara mga dadi school chatpa gi matamni adubo kuki nupi sing na Laima Kongi ex-serviceman colony da Thomjin Duna KB School gi Angang sing chatpa yaroi haiduna Thingduna Thambadagi Angang Sing School Kahandre, Angang Sing School Kabada Ayat Apan Pidanaba Sil Division, Mountain Division Officer Ga Ima Ibel Singh Wari Sanadana Ayat Apan Pidanaba Hotnaragi Haina, Yanaba Purakrabani, Adubo Cookie Sing na ngasi Tauriba Tawong Ashina, Army Officer Sing na ngasi Gidi Pusanba ngamlaroi haina hairakpadagi madugi mayokta Kongjang asi changsinbani loina karigumba cookie singna rally natraga protest tawge harabasu Kangpopi district ta oina tawbiu mapam asidi Imphal West ki mafam amani makhal amatagi cookie na Kongjang sangsin birakano cookie singna makhata na Kongjang di mite nagapuna Kongjang Singbo School sa thok sa sen tawbada security matik chana PBU haina so Fongdoki Kuki singwa hana tangkat ko na trigedi koina ina SBL piri se koida usimsi wari sana thok matam moina hairi se sumne tagi akhoi maitagi ima ibel singse mitha sama handan biu haibli adu matuma kuki tangkai ge haibli adu tangkai baki to husok to moga thajana be matungina moi akhoi da koina hairi se drone footage
ꯑꯗꯨꯒꯤ ꯄꯦꯖꯇꯨ ꯗꯣꯛ ꯄ꯭ꯔꯣꯖꯦꯛ ꯑꯣꯄꯔꯦꯇꯔ ꯂꯥꯛꯑꯣ ꯐꯨꯇꯦꯖꯇꯨ ꯌꯦꯡꯉꯣ ꯀꯨꯀꯤ ꯇꯪꯈꯥꯏꯒꯤꯗꯤ ꯌꯦꯡꯍꯜꯂꯣ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯖꯤꯇꯦꯁꯟꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯌꯥꯁꯟꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯧꯔꯤꯕ ꯍꯨꯝꯐꯨ ꯇꯔꯥ ꯇꯔꯦꯠ ꯁꯨꯕ ꯕꯟ ꯃꯍꯣꯠꯁꯕꯀꯤ ꯉꯁꯤ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯑꯦꯁ.ꯇꯤ. ꯄꯥꯎꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯂꯤꯋꯥꯅꯤꯡꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯟꯅ 340ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯎ ꯆꯥꯔꯥ 550ꯔꯣꯝ ꯊꯥꯗꯨꯅ ꯉꯁꯤꯁꯨ ꯕꯟ ꯃꯍꯣꯠꯁꯕ 2026ꯒꯤ ꯊꯧꯔꯝ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯤ ꯇꯨꯡꯗ ꯗꯥꯝꯖꯣꯜ ꯈꯨꯜꯗ ꯂꯩꯕ ꯑꯦꯁ.ꯑꯦꯁ. ꯃꯣꯔꯤꯡ ꯁ꯭ꯀꯨꯜꯗ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯎ ꯆꯥꯔꯥ 140ꯔꯣꯝꯁꯨ ꯊꯥꯗꯨꯅ ꯑꯅꯤꯁꯨꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈꯤ ꯉꯁꯤꯒꯤ ꯄꯥꯂꯟꯒꯤ ꯑꯍꯨꯝꯁꯨꯕ ꯊꯧꯔꯝ ꯑꯣꯏꯅ ꯆꯥꯄꯤꯀꯥꯔꯣꯡ ꯐꯣꯔꯦꯁꯠ ꯔꯦꯟꯖꯅ ꯁꯤꯟꯗꯨꯅ ꯁꯦꯔꯧꯗ ꯂꯩꯕ 46 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯖꯋꯥꯟꯁ ꯑꯃꯗꯤ ꯑꯣꯐꯤꯁꯔꯁ 100ꯔꯣꯝꯒ ꯂꯣꯏꯅꯅ ꯎ ꯆꯥꯔꯥ 300ꯔꯣꯝꯁꯨ ꯊꯥꯗꯨꯅ ꯕꯟ ꯃꯍꯣꯠꯁꯕ ꯄꯥꯡꯊꯣꯛꯈꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯃꯔꯤꯁꯨꯕ ꯊꯧꯔꯝ ꯑꯣꯏꯅ ꯔꯦꯟꯖ ꯑꯁꯤꯃꯛꯅ ꯁꯨꯒꯨꯅꯨꯗ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯎ ꯆꯥꯔꯥ 150ꯔꯣꯝꯁꯨ ꯊꯥꯈꯤ ꯉꯁꯤꯒꯤ ꯑꯦꯁ.ꯇꯤ. ꯄꯥꯎꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯂꯤꯋꯥꯡꯅꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯍꯣꯠꯁꯕ ꯃꯔꯨꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝꯗ ꯗꯥꯛꯇꯔ ꯑꯦꯟ ꯃꯨꯅꯥꯜ ꯃꯩꯇꯩ ꯗꯤ.ꯑꯦꯐ.ꯑꯣ. ꯆꯥꯟꯗꯦꯜꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯃꯗꯤ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯐꯥꯗꯔ ꯕꯦꯟꯖꯥꯃꯤꯟ ꯀꯣꯗꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯛꯇꯔ ꯑꯦꯟ ꯃꯨꯅꯥꯜ ꯃꯩꯇꯩ ꯗꯤ.ꯑꯦꯐ.ꯑꯣ. ꯆꯥꯟꯗꯦꯜꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏ ꯖꯤꯕ ꯄꯥꯟꯕꯁꯤꯡꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯎ ꯋꯥꯁꯤꯡꯕꯨ ꯊꯥꯕꯗ ꯍꯧꯍꯟꯕꯗ ꯑꯃꯗꯤ ꯀꯟꯕꯗ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯉꯁꯤꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯧꯁꯥꯒꯤ ꯑꯑꯣꯟꯕꯁꯤꯡ ꯎꯗꯨꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤꯃꯛ ꯆꯦꯛꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯍꯤꯡꯕꯗ ꯑꯋꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯧꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯧꯁꯥꯕꯨ ꯀꯟꯕꯗ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯄꯨꯟꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯗꯥꯛꯇꯔ ꯑꯦꯟ ꯃꯨꯅꯥꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯊꯥꯅꯕ ꯊꯝꯂꯤꯕ ꯑꯄꯨꯟꯕ ꯎ ꯆꯥꯔꯥ 1,10,10,000 ꯊꯥꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗ꯭ꯔꯕꯗꯤ ꯉꯝꯂꯣꯏ ꯃꯔꯝ ꯑꯁꯤꯅ ꯂꯦꯝꯍꯧꯕ ꯁ꯭ꯀꯨꯜꯁꯤꯡꯅ ꯁꯝꯃꯔ ꯀꯦꯝꯞꯀꯤ ꯃꯅꯨꯡꯗ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯀꯥꯔꯛꯂꯕ ꯃꯇꯨꯡꯗ ꯑꯣꯏꯔꯕꯁꯨ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯪꯁꯤꯜꯂꯤꯕ ꯎ ꯊꯥꯕꯒꯤ ꯄꯥꯂꯟ ꯑꯁꯤ ꯌꯥꯎꯕꯤꯌꯨ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤ 3ꯔꯣꯝ ꯏꯔꯥꯡ ꯊꯣꯛꯂꯤꯕꯁꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯉꯥꯛꯅ ꯆꯠꯇꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯂꯤꯒꯦꯜ ꯑꯦꯗ ꯑꯦꯟड ꯂꯤꯒꯦꯜ ꯑꯦꯖꯨꯀꯦꯁꯟ ꯀꯃꯤꯇꯤ ꯕꯥꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯣꯀꯦꯠ ꯀꯣꯏꯖꯝ ꯃꯙꯨꯁꯨꯗꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯩꯔꯥꯎ ꯀꯣꯔꯠꯇ ꯂꯩꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯂꯦꯗꯤ ꯑꯦꯗꯚꯣꯀꯦꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯕꯥꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯂꯦꯗꯤ ꯑꯦꯗꯚꯣꯀꯦꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯈꯨꯠꯁꯝꯅꯗꯨꯅ Role of advocates in the society and difficulties faced by lady advocate in legal profession and its remedies haiba topic da nongmagi oiba pangthokiba district level legal education program ga menina wafam asi advocate koizam modu salona phongdokhibani tharomada da senior advocate thokjom modu retired district and session judge aribam Tunesori Bar Council of Manipur Chairman Sarangtem Brajabihari Amadi All Manipur Lady Advocates Association President Sanabam Kiran Balana Mathang Chitna Chief Guest President Amadi Guest of Honor Oina Saruk Yaki Advocate Koizam Madhushudana Makha Taraduna Hai Hauzik Kunai Asida Tangdu Laitadana Lairiba Shida Advocates Singna Kari Karamba Thaudang Lauba Yabagi Habagi Matang Da Pandamda program asi pangthokpani advocates singna court manungda case thengnaba khakta natana mapal thoklaga kari karamba khongthang lokhatlaga rule of law asi ngakna chutkani haina hotnabasu mathau tai nakan amaromda nupi advocates singna yumgi thabak tawbada amadi profession gi oiba thabak tawbada thengnariba chaitheng adugi matangda su khannaduna nupi singi awaba adu kokhanbasu hotnaba program amani phongdokhi aduna mokogi yumgi bi sengada mokogi legal profession bu sengada highways ki matang sina koina majikdan energa kamai karamba difficulties face hoyi amadi ma highway difficulties se kamai toroga masi gi mokogi karama pedi ku thoku yaga dagi highways ki matang sina kogi topic se sinjabani haina thanti
Fagauksaw Ikai Police Station Manung Chonbar Torbung Maning Lekai Dangarang Numidang Pung Taram Minute Kulom Tabda No May Kaptarak Pada Joinary Bakuki Miten Sing Hayang Fawagi Manung da Faduna Charak Piu Karigumba Charak Pi Rabadi Hayang Matang Hangjet Nintau Kaba Numitegi Chochan Buddha Pusiliba Pochai Sing Moirang Trong Lobby Tirakong Sang Bi Amadi Torbung GP Miam Nat Didim Lambi Economic Block Toragani Haina Torbung Gram Panchayata Lariba Club Sing TUC Laba YDO YSDO SYDO, YDC, ITYDO, Fagauksaw Ikai Apunba Maya Paibi Puna, Kusamana Sendona, Fagauksaw Ikai Mamang Lekai Community Hall Dak Ngasi, Pang Topa Pawin from Amada, Fagauksaw Ikai Apunba Maya Paibigi President, Kaitil Lakpam KS Nana Fongdorokli, Mahak na Makata Kibada, Listingani Kulum Dogi Me Ahumgi. Tang ahumdagi sitarak liba irang asina maram oiduna lanjana ruraba mioi sing lengakna ayaba piduna yumda hanjana ba haurak laba matam asida kukina ko terrorist singna nongmai kapning ba matamda kapsilakpa bom kapning ba matamda kapsilak liba asina kunja sing kul thadok chen kro hybra leikho hybra haibasi lengakta achoba wahang ama oidi Kulgi akoy bada Central Amadi State Force Laina makoina tawning bata tawriba aduga maitai buna khutlai paiba yaroi aduna arambai kul ngakpa na pairamba khutlai singna loina lakhat kiba asi lengak na athubada meng changbiu action lakhat piu haiki pawgi famada GP da lariba club sing amadi maira paibi singi maru eba mioi kyasu saru yaki Kulai pai bami ong matau da lai bano hai ba seng ngasi bhaugi manung da su mieng chanbidri masigi damak da su akoi praja singna sem gi mathata pen da ba lai jai aduna ngasi kuki na kapai ba nongmai kapai ba sem akoi na tawning ba tawri ba sem masigi action lokhat pi da ba targa di mathangi hangsit ningthau ka ba numit gi di akoi matam kaktena so sa pu da pusan ba potai amata pusan ba yararoi All Kwakta Youth Voluntary Organization Students Wing na Sinduna Mamang Thagi Tang Kumathoida Anita Standard High School Kwakta da Pangthokiba First Inter-School Open Quiz Competition da makong mathang tarakraba sing manayin thopagi tharom ama ngasi Multipurpose Community Hall Kwakta Bazar da pangthokri tharom da amukogi President Sarokhaibam Sanjoy VP TS Norendro Ampakogi President M Salamat Ali Akibogi Chief Advisor Alhas Anwar Ali Anjuman Kwakta gi President Maulana Abdul Kalam Social Worker MD Fakaruddin Amadi MSFK General Secretary KS Ravikanta Khangan Bana Athiba Mithungen oina saru yaki tharom da quiz competition da makok mathang takraba singda cash prize certificate amadi achamba khudol pidina ikai khumnaba utki tharom aduga mailenana amokoge President Sarokhaibam Sanjoyna fongdokibada khwaidagi fazana dharma asi mi Fazaba Dharma asi mi amana mi amabo nungshiba mi amana mi amabo ngapiba kunai asida awanba ama purakpa aduni lamdam asi sport culture khakta natana resource kaya leiba lamdamni adubu thokliba irang asina maram oidana miyam pumba kham thengna wari adubu ekhoi khuding makna iramdam asibu kannanabagi damak iramdamna mangda thamduna Tuhat piriba naithat piriba singi damak achoba ihau kaya changsinduna hanagi punshida hanjan laknaba achoba daita longminarase haiki Bisnupur district ke manung chanba iso kul amadi kul asiga tainaba mafam singda khongul musul lakliba sa ama oriba kharsa hok deer fawa hatpa thingle haina manipur da hanba oina Bisnupur district ke manung chanba iso kul da lauthokri Bisnupur Forest Division Government of Manipur ga kusam naraga Indam Red Cross Society Bisnupur District Branch Isok Apunba Club Jingpu Ningthau Sembi Leima Thaugalup Isok Lamyanbi BHLF Isok Jata Foundation Isok Gram Panchayat na senduna Jingpu Ningthau Sembi Leima Haraubong Ningthau Haraubong Isok tak ngasi pangthokpa stakeholders singi mifamna warep lawduna warep adu law khibani Mifamadada DFO Bisnupur Waikom Ramabai IFS Iso Gram Panchayat ke Pradhan Warepam Diven IRCS Bisnupur District Branch Secretary Dr. Huidrom Roman Jingfu Ningthau Sembi Leima Thaugalup ke Secretary Huidrom Ina Khunba Iso Apunba Club ke Mihut Huidrom Sormojitna Athiba Mitolen Sing oina saru yaki Tharomadada mioi kayana Isok ke tonganba mafam singda lairiba kharsa sing makha tana faba hatpa tawdanaba kayagi matangda wa ngangduna miyam punna khangminaki loinana Kharsa amadi lamlaki
Atay sa ucheksing hatpa fawa thingbanaba isok apunba Wildlife Protection Committee haiba committee amasu semki loyana saruk yakiba singna kupna khanana neduna isoki makha thangbada leiba jawalam jaw ngakra tubi turen aman bina chingba pa sing amadi lamjaw singda puwari ga sago nariba kharsha amadi lamlaki sa uchek faba hatpa thingle haina lauthoki Sanabagi Pau City Club Ground Hairok ta Jatharakli ba Fort Maipakpi Memorial Trophy 2026 ngasi sanaki ba ani shuba quarter final match ta Rosan FC Yaripok na John FC Achan Bigay bo Panjal Taruk amada maithiba pikre Rosan FC ge goal sing adu jersey number 2 Johnson na match ke minute ahum mapan kun amadi kuntran intoi chatpada goal mari chanki jersey number 7 itana match ke minute humfuga ahapa ama chatpada amadi jersey number 2 ye bobosna na match ke minute humpuga ahapa minute ahum chatpada goal amamam chankibani John FC Achan Bigay ge amata ngairaba goal aduna jersey number 14 and Jaris na match ke minute nifutare chatpada chanki aroibada maroiba pau amuka hanna pizari Chief Minister Y Kempton Churchanpur District ke Thalon da chatuna Laikhidraba MLA Bungzaging Baltege Leiron Chanbage Tharam da Saruk Yakre Kendra Bidalaya ge Mahairoi Singh Kuki Singh na amuk hanna athing bapiduna Changhan Khidabadagi Maitai Amadi Naga Furup Singh na irang haukre Lamdam asida thokliba irang asi rule of law ngakna chatabadagi thokpani haina advocate Koizam Modusudana haikre Loyana Rosan FC Yaripok na John FC Achan Bigay bo Panjal Taruk amada maithiba pikre Matang asida imes wadam sanok chabalo shinjari mi eng tabiri besting bo amuka hanna kurumjari